Ngasidagi sahi lising kayagi mamanggi warini. Baghdad kauba lamdamduda matik mathauna laiba khukan pangganba sultan kauba ningthau amakhak palami. Hariba ningthausigi hainabisi uhai wahai pambi amadi fajaba leikolda leikhal suna thaba aduga madubu yengjaraga harau tayamba pamjaba mioi amakhakni. Maram asina leibaki thoram thauda kayamarum pangthuklabagi matungda numit khudingi oina ahangba matam ayambada sultanna uhai panba upalsing sarsing tharami. Asumna mahakna leptana sahi chuppa haira leisu asum thabasida makhoigi lamdamdu mahausa lairenbina sanbibadagi mahai marong sumna palami. Phauthok sengthok marang kairami. Tasengna wata padaba lamdam haibado oirakhi. Makhoigi lamdamdu maru oina sahar manga thokna khaidoklammi. Hairiba sahar singdu sahi khudingi upal ningthina hauba amadi uhai marang kaina puthokpagi sangdamnaba athoi ahen mana mathom pibana singbagi thoramsu sultanna hek pangthoklammi. Asigumlaba maming lereba sultan ningthau asigi masanipa piba taret khak poklammi. Matamgi matung inna masanupa taret singdu pakhang sare pharakle. Makhoi taret ki manungda ahaldagi hauraga taruk suba phawbadudi matamgi chap chaba miyoi haibadomakni. Miki laikidaba ithak irangda tauba sel yamna chading tauba loinana makhoi tarukmak matam ayambada leisabi singa jagoi sai. Makhal makhalgi phijol setli. Pumnamaksigi mathakta makhoi taret ki iton tonba masanupadu mayamdagi khara angangni. Mayambasingna chatliba lichatugasu mahakamanade. Mahakti ayamba matamda konungdagi hendokte. Mabuksu yamna tapi. Mahaki hainabisi konungda lairiba nupi angangsinga natraga mama leimaga wari sabani. Taubatabu masin manaw taret ki manungda mahakna khwaidagi loksing singba masak matau phajaba nupamasa amakhakni. Hariba atonba nupamasagi mamingdu mapabongna Nasir haina tholammi. Nasir konungdagi mapalda koithokpa chathokpa tawda yumda adumak suru nairaga leibadu uba matamda sultanna nongma asumna hairakhi. Ipaki Nasir, nahakpu imungda nupi angangsinga warem thorem tawraga suru nairaga leibado ipana pamdeko. Nasasu nahani nayamba singumna umangda sa tanba kumay piyong yengbasu chatte. Nahaki mongse kainom tawi. Tasengna nang angangatrabani. Nahak ay nanganglibase wakal taw. Sidagidi ay nasaroklabadi ng apaba oroy ko. Sultan gi wafamduda laymana kummi. Sanakya adumna nasada takpigano. Isase mayamdagi mapangalsu sole. Karasu angangne. Magisu matam na thokpa marayna laksaniye. Tumin layo layma. Nasani kangkikano. Aygisu isani ne. Sultan ay napokpa isa haibase. Sada landa nung sagom na kankadabani. Aduga mahakti madugi onatay na bangakta ay nauine. Matam supada nupi marakta nupa marakta pawayan yalimadi. Masi nahaknasu sayune. Sultan du taseng na saure kanglabada laymadu niyamtaraga kummi. Sanakya parese tokpiro. Ay na mahakpu ningtina hajarage. Yaya langlabadi mayambasingsina mabu soydana pubirani. Haisu haibani nahaki nasanupa asoba tarukse apapata karimata hek kantaba ngamde. Puna sainaba aduki matik pami. Nongmata kangde. Makhoigi maramda miyamgi wakat adugi hairuradi nasanupa atonbase masi yaudrabanido. Asumna sultan amadi laymadu numittu sinda pawdanaraga adumak haukre. Mamana panalona amadi panapongna masanupa atonbabu imungda naisinganu koithok khotokpa chatlu hairabasu Nasir di hoi haina adumak kumlabasu konunggi saksangda ensang semba yawi. Manay nupisingda yaya langbadu toklamde. Masigi matung matam khara leragadi yaning thagi phajaba matam oirakle. Malem pumba sangbanaba phizol hongle. Haipa lepal ngamnamag anauba mayol amadi mapal sarakle. Sultanna thajakhiba upal wapal pumba phajaba lei satlare. Mayamdugi manungda sultanna pamjana thakiba sahi yamlaba kaju pambi asobadu ahanba oina mapal
ꯐꯤꯉꯧ ꯁꯥꯅ ꯁꯥꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯜꯇꯥꯟ ꯍꯔꯥꯎꯕꯅ ꯄꯟꯗꯣꯜ ꯂꯣꯝꯂꯦ꯫ ꯃꯍꯥꯛꯀꯤ ꯆꯥꯎ ꯁꯥꯡꯂꯕ ꯎꯄꯥꯜꯗꯨ ꯁꯦꯟꯅꯕꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯑꯁꯨꯝꯅ ꯁꯨꯜꯇꯥꯟꯗ ꯍꯥꯏ, "ꯏꯅꯤꯡꯊꯧ, ꯑꯗꯣꯝꯒꯤ ꯀꯥꯖꯨ ꯄꯥꯝꯕꯤꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯄꯥꯜꯂꯒꯅꯤꯗꯣ, ꯑꯗꯨꯕꯨ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ꯫ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯊꯧꯗꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯒꯅꯤꯗꯣ꯫ ꯀꯥꯖꯨꯁꯤ ꯑꯗꯣꯝꯒꯤ ꯁꯥꯐꯕ ꯄꯥꯈꯪ ꯇꯔꯦꯠꯅ ꯁꯦꯟꯅꯕꯗ ꯀꯅꯥꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯟꯖꯩ"꯫ ꯐꯝꯅꯥꯏꯕꯒꯤ ꯋꯥꯗꯨꯗ ꯁꯨꯜꯇꯥꯟꯅ ꯈꯨꯝꯃꯤ, "ꯆꯨꯝꯃꯤꯅꯦ ꯑꯉꯝꯕ, ꯑꯩꯒꯤ ꯃꯤꯀꯤ ꯂꯩꯈꯤꯗꯕ ꯏꯆꯥꯁꯤꯡ ꯂꯩꯔꯤ, ꯑꯩꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯍꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯩꯒꯤ ꯂꯩꯉꯥꯛꯀꯤ ꯊꯧꯔꯝꯁꯦ ꯃꯁꯤꯁꯨ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯆꯨꯝꯃꯤ, ꯀꯥꯖꯨꯁꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯏꯆꯥꯁꯤꯡꯗ ꯁꯦꯟꯅꯍꯜꯂꯒꯦꯍꯦ"꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨ ꯀꯥꯖꯨ ꯄꯥꯝꯕꯤ ꯁꯦꯟꯅꯕ ꯇꯣꯛꯂꯒ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝ ꯊꯧꯗꯥꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯝꯃꯤ꯫ ꯊꯥꯕꯨꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯎꯍꯩꯁꯤꯡꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯖꯤꯡ ꯐꯥꯔꯛꯂꯦꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯁꯨꯜꯇꯥꯟꯅ ꯃꯆꯥꯁꯤꯡꯕꯨ ꯄꯨꯟꯅ ꯀꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯁꯥ, ꯅꯈꯣꯏ ꯇꯔꯦꯠꯃꯛ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯊꯥꯈꯤꯕ ꯎꯍꯩ ꯄꯥꯝꯕꯤꯁꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯆꯌꯣꯜ ꯑꯃ ꯂꯩꯔꯕꯗꯤ ꯃꯍꯩꯁꯦ ꯍꯦꯛꯄ ꯌꯥꯔꯅꯤ꯫ ꯃꯔꯝꯁꯤꯅ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯁꯥ ꯎꯆꯦꯛꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏ ꯀꯅꯥꯅ ꯑꯍꯤꯡꯗ ꯄꯥꯝꯕꯤꯁꯦ ꯉꯥꯛ ꯁꯦꯟꯕ ꯉꯝꯅꯤ? ꯍꯥꯏꯌꯨ ꯇꯥꯁꯤ"꯫ ꯁꯨꯜꯇꯥꯟꯒꯤ ꯋꯥꯐꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯄꯣꯡꯅ ꯈꯨꯝꯃꯤ, "ꯄꯥꯕꯨꯡ, ꯅꯆꯥ ꯑꯍꯜ ꯂꯩꯖꯔꯤ꯫ ꯑꯩꯅ ꯄꯥꯝꯕꯤꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯛ ꯁꯦꯟꯅꯤ꯫ ꯑꯩꯅ ꯁꯦꯟꯅꯔꯤꯉꯩꯗ ꯁꯥ ꯉꯥ ꯍꯨꯔꯥꯟꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯃꯤꯠ ꯀꯥꯡ ꯐꯥꯎꯕ ꯃꯅꯥꯛ ꯅꯛꯄ ꯉꯝꯂꯣꯏ꯫ ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯒꯅꯨ"꯫ ꯃꯊꯧꯅꯥ ꯂꯩꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯨꯜꯇꯥꯟ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯏꯄꯥ ꯄꯦꯜꯂꯦꯍꯦ ꯏꯆꯥꯅꯨꯄꯥ, ꯄꯥꯡꯒꯟꯕ ꯂꯩꯕꯒꯤ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯣ ꯅꯄꯥ ꯑꯩ ꯐꯪꯖꯔꯦ꯫ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯎꯍꯩ ꯄꯥꯝꯕꯤꯁꯦ ꯁꯦꯟꯅꯕ ꯍꯧꯔꯣ"꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨ ꯄꯥꯝꯕꯤꯗꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯏꯁꯩꯒꯤ ꯖꯟꯇ꯭ꯔ ꯈꯣꯡꯂꯒ ꯖꯒꯣꯏ ꯀꯌꯥꯃꯔꯨꯝ ꯁꯥꯔꯝꯃꯤ꯫ ꯑꯇꯥꯡꯕ ꯌꯨ ꯀꯌꯥꯃꯔꯨꯝ ꯊꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯁꯥꯟꯅ ꯌꯨꯅꯩꯔꯒ ꯂꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯄꯨꯡ 12 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯌꯨ ꯉꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯂꯣꯏꯅꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯅꯥꯏꯁꯤꯡꯁꯨ ꯃꯄꯨ ꯇꯨꯝꯈ꯭ꯔꯕꯗ ꯂꯣꯏꯅꯃꯛ ꯄꯣꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯆꯧꯕ ꯎꯆꯦꯛ ꯑꯃꯈꯛ ꯄꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯖꯥꯎꯗꯨꯗ ꯄꯥꯜꯂꯤꯕ ꯀꯥꯖꯨ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯒ ꯆꯥꯊꯣꯛꯂꯒ ꯄꯥꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯣꯔꯧꯒꯤ ꯃꯉꯥꯜꯅ ꯃꯃꯥꯏꯗ ꯌꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯆꯧꯕ ꯎꯍꯩ ꯄꯥꯝꯕꯤꯗꯨꯗ ꯁꯨꯞꯅꯒꯤ ꯎꯍꯩ ꯑꯃ ꯐꯥꯎꯕ ꯄꯥꯜꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯀꯅꯥꯅ ꯀꯝꯗꯧꯅ ꯑꯍꯤꯡꯗ ꯎꯍꯩꯁꯤꯡꯗꯨ ꯍꯦꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯇꯣꯝꯇ ꯃꯀꯣꯛ ꯄꯥꯏꯔꯒ ꯐꯝꯊꯩ, ꯑꯗꯨꯒ ꯃꯍꯥꯛ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡꯗꯁꯨ ꯌꯥꯝꯅ ꯊꯤꯅ ꯆꯩ, ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ "ꯀꯔꯤꯅꯣ, ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯍꯥꯏꯅ ꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯄꯥꯎꯁꯤ ꯇꯝꯂꯨꯒꯅꯤ? ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯇꯝꯂꯨꯔꯕꯁꯨ ꯑꯐꯕ ꯅꯠꯇꯦ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯊꯧꯒꯤ ꯀꯥꯖꯨ ꯃꯈꯩ ꯑꯍꯤꯡ ꯑꯃꯗ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯨꯜꯇꯥꯟ ꯃꯁꯥ ꯌꯥꯎꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅ ꯄꯥꯝꯕꯤ ꯍꯧꯐꯝ ꯂꯩꯀꯣꯜꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯕꯨ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ, ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ? ꯅꯈꯧ ꯄꯣꯡꯅ ꯎꯄꯥꯜꯁꯤ ꯁꯦꯟꯅꯒꯅꯤ ꯅꯥꯄꯜ ꯇꯧꯔꯝꯂꯒ ꯀꯝꯗꯧꯅ ꯍꯨꯔꯥꯟꯕꯅ ꯍꯨꯟꯈꯤꯕꯅꯣ? ꯅꯍꯥꯛ ꯑꯩꯒꯤ ꯆꯩꯔꯥꯛꯁꯤ ꯀꯤꯗꯕ꯭ꯔꯥ"꯫ ꯁꯨꯜꯇꯥꯟꯅ ꯁꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯕꯨꯡꯗ ꯈꯨꯔꯨꯝꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯑꯍꯤꯡ ꯆꯨꯞꯄ ꯄꯥꯝꯕꯤꯁꯤꯕꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯈꯨꯗꯛꯇ ꯂꯥꯛꯄꯗꯒꯤ ꯎꯍꯩ ꯄꯨꯝꯕ ꯂꯣꯏꯅꯃꯛ ꯍꯨꯝꯗꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕ ꯐꯥꯎꯕ ꯁꯤꯠꯈꯤ꯫ ꯅꯨꯡꯁꯤꯠꯇꯨꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯅꯣꯡꯉꯥꯜꯂꯛꯄꯗ ꯎꯍꯩ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ"꯫ "ꯍꯥꯏ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯑꯣꯏꯗ ꯄꯥꯗꯕꯅ ꯑꯩꯕꯨ ꯊꯥꯖꯍꯟꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯑꯗꯨꯒꯤꯗꯃꯛ ꯉꯁꯤꯗꯒꯤ ꯅꯍꯥꯛ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯍꯥꯛꯅ ꯄꯥꯝꯕ ꯁꯦꯜ ꯄꯨꯈꯤꯕ ꯌꯥꯅꯤ꯫ ꯆꯠꯈ꯭ꯔꯣ, ꯆꯠꯂꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ"꯫
Asumna ningba kairaba sultana masanupabu konungdagi tanthokre. Mathangi olakpa sahidasu upaldu mahai ningthina pali. Uhaidu haijing pharaklabada masanupasingdu punna ahingda uhai pambidu senanabagidamak sultana yathang taurammi. Taubatabu yathangduda ningthaugi masanupa yaimana haire. Pabung, inaw singsi pothajarasano. Aina sanglaga loire. Aigi inay mari mangaso leiri. Aidi yambunggumna napalsu taujaroi. Thabakna usage. Masagi thauna phaba mataududa sultandu penjarammi. Asumna ahingdumasu masa yaimana upaldu senarammi. Mahaksu mayambagom isai saklaga mathel lukoi kayamarom thonglaga charammi. Aduga laikolduda manai kharaga haraurammi. Nongyai matung ahing thengjalaklabada arapada yanba laba kharana khongba tarakhe maramsina mahakna khalli. Is hidak ngaurigaida nongsu phajana ngangadorena. Anganba yenkongsu makhol tare. Hera kanabu laktoinoda ngayaktabu uikige. Asumna masanupa yaimadu manai singaloinena tumthakre. Angakpani makoina tumthakiba ngairaga leramba hingsaba manba asobo sektu pairaklammi. Aduga upaldudagi uhai pumnamak loinamak heklaga pukre. Masigi matung nong ngalakle. Ayuki korong mangalna yairabada makoi pumnamak mitkap thorakle. Matamtuda uhai pumnamak amata palamdre. Maramsina yaimadusu makok pairaga phamlaga kaplammi. Mahak matomta siningba haibadu yaure. Ikaibane akibane pulle. Aduna manay amada mapabung ningthauda mahak maithire. Konungda laklaroi haiduna pau tharamlaga adumak mayamba ahalgum chatkre. Paudu sultana tarabada yamna saurammi. Sahi anisubadasu upaldugi uhaidu machet ama phauba mahau tangba phangkhide. Asumna ahumsuba sahidasu lemhauriba masanupasingdu punna uhaidubu senahallammi. Taubatabu masanupa atonba Nasirdi makhoina yawhallamde. Mamangi matawgum masanupasingdu tumtharubadagi uchektuna uhai pumnamak loinamak hektokhi. Maithiraba masasingdu sultana loinamak tanthokhi. Sultan haujikti tasengna matomta waraujarammi. Masanupa asuk yamna poklabasu maringjal yawba amata yawdre. Mahaki tungda khubam sinbinaba leitre haidana matomta sonjarammi. Tanjasida amata ngaihoraba Nasirdu thorakhi. Aduga sultanda asumna hairakhi. Pabung, nasana khurumjari. Pabunggi upaldo nasa amuktang senajage. Aina upaldu senabada inaina tagana maruk mapang amata loinajaroi. Wafamse pabungna ayaba pinabiyo. Sultana Nasirgi wafamduda nokningba phaurammi. Aduna khumlai. Kari haiba atonba. Nongmata konthongwang malalu yadraba nahakna karamna senadoiba. Aduga taw thabakse nupi angangi thabak nate ko. Nangdi sabaga tumbaga warem nganglaga adum layo. Nate nangbo nongmata nupa amataga wari watai ka sabro. Nahak aigi thabakta yaurakanu ko. Pabung na haribado sumi. Taubatabu aisu Sultan Sagaigi pibani. Aina wasaktuna hajaribasini. Thabakse aina soidanamak ngamni. Maduda thengnaba sa oiro, lai oiro, aina mathwai soidanamak lawgani. Nasirgi wafamduda mama leimasu thoraktuna wa mateng pangsilakhi. Sanakya, aikhoi atombana hariba wase ayabado pibiyo. Aina isanupa atonbase khangi. Makhoi taretki manungda khwaidagi maroksing leibani. Leimagi wafamduda sultana haire. Phare phare, aina thajadrabasu leima nahakna nasabu thajai. Wafamdu aina ayaba pirabani. Aduga taw atonba. Thabakse kariguma soirabadi. Nahaksu konungsida amuk hanna changhaloidabani. Khanguko. Phana thajadrabasu sultana masanupa atonbada thabak adugidamak namai paksaro haiduna makokta nungsina nanbirammi. Nasir mapabunggi adugumba mawongduda mapabunggi makhungsokna khurummi. Aduga ahingdu upalduna hauriba mafamdu tamna chatkhirammi. Mahakti mayamba singum tauramde. Numitu mahak chara heli. Supnatagi chujak maru angauba kharaga thaknanaba ising kharaga mafamduda nganta laklammi. Mahak numit hektabaga upalgi makhongda karimata thadaba makhai
ꯂꯩꯃꯥꯏꯗ ꯇꯨꯝꯊꯣꯛꯂꯝꯃꯤ꯫ ꯆꯥꯛ ꯂꯥꯝꯂꯛꯄꯅ ꯃꯍꯥꯛ ꯀꯨꯏꯅ ꯇꯨꯝꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯤꯠꯀꯞ ꯊꯣꯔꯛꯄꯗ ꯅꯣꯡꯌꯥꯏ ꯄꯨꯡꯐꯝꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛ ꯃꯁꯥꯅ ꯄꯨꯔꯛꯄ ꯆꯨꯖꯥꯛ ꯈꯔꯗꯨ ꯆꯥꯏ, ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯤ, ꯃꯕꯨꯛꯇꯤ ꯊꯟꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕꯗꯤ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ꯫ ꯀꯨꯏꯅ ꯑꯁꯨꯝ ꯃꯇꯣꯝꯇ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤꯉꯩꯁꯤꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯐꯝꯗꯨ ꯌꯧꯔꯛꯈꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯌꯦꯟꯕꯥ ꯂꯥꯕ ꯀꯌꯥꯃꯔꯨꯝ ꯈꯣꯡꯂꯛꯈꯤ꯫ ꯃꯇꯝꯁꯤꯗ ꯎꯖꯥꯎꯗꯨꯒꯤ ꯃꯁꯥ ꯃꯔꯦꯡ ꯑꯌꯥꯝꯕ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯅ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯨꯗꯛꯇ ꯅꯥꯁꯤꯔ ꯎꯄꯥꯜꯗꯨꯗ ꯂꯨꯝꯂꯒ ꯇꯨꯃꯤꯟꯅ ꯀꯥꯈꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯎꯔꯦ꯫ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯎꯆꯦꯛ ꯑꯃꯈꯛꯅ ꯎꯍꯩꯁꯤꯡꯗꯨ ꯍꯦꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤꯕꯗꯨ ꯅꯥꯁꯤꯔꯅ ꯎꯔꯦ꯫ ꯃꯍꯥꯛ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ "ꯍꯦꯔꯥ, ꯅꯍꯥꯛ ꯑꯣꯏꯔꯦ ꯁꯨꯜꯇꯥꯟꯒꯤ ꯑꯋꯥꯕ ꯄꯤꯔꯤꯕꯁꯦ꯫ ꯂꯩꯔꯝꯃꯨ, ꯈꯪꯅꯤ ꯅꯪ, ꯅꯍꯥꯛꯇꯗꯤ ꯐꯥꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯎꯆꯦꯛꯇꯨ ꯇꯝꯅ ꯆꯣꯡꯁꯤꯜꯂꯤ꯫ ꯎꯆꯦꯛ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤ ꯂꯣꯠꯂꯝꯕꯗꯨ ꯎꯕꯗ ꯍꯧꯅ ꯈꯣꯡꯂꯒ ꯑꯇꯤꯌꯥꯗ ꯈꯪꯄꯥꯏ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯈꯣꯡ ꯑꯅꯤꯗꯨꯗ ꯅꯥꯁꯤꯔꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯌꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯆꯦꯛ ꯑꯗꯨꯅ ꯑꯇꯤꯌꯥꯗ ꯑꯋꯥꯡꯕ ꯇꯝꯅ ꯅꯨꯡꯁꯤꯠꯀꯤ ꯃꯃꯥꯡ ꯊꯥꯔꯒ ꯄꯥꯏꯈꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯥꯁꯤꯔꯕꯨ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏ, ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯌꯥꯜꯂꯔꯤꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯋꯥꯡꯕ ꯅꯣꯡꯊꯛꯁꯤꯗꯒꯤ ꯇꯥꯔꯕꯗꯤ ꯅꯁꯥꯗꯣ ꯃꯆꯦꯠ ꯇꯥꯅ ꯄꯨꯝꯇꯣꯏ ꯇꯣꯏꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ? ꯄꯪꯋꯥꯡ ꯋꯥꯡꯗ꯭ꯔꯤꯉꯩꯁꯤꯗ ꯂꯩꯃꯥꯏꯗ ꯆꯣꯡꯊꯍꯧꯔꯣ"꯫ ꯎꯆꯦꯛꯀꯤ ꯋꯥꯐꯝꯗꯨꯗ ꯅꯥꯁꯤꯔꯅ ꯈꯨꯝꯃꯤ, "ꯀꯔꯤ ꯍꯥꯏꯕ ꯍꯨꯔꯥꯟꯕ? ꯆꯍꯤ ꯆꯨꯞꯄ ꯅꯍꯥꯛꯅ ꯎꯍꯩ ꯍꯨꯔꯥꯜꯂꯒ ꯄꯥꯕꯨꯡꯒꯤ ꯅꯤꯡꯕ ꯀꯥꯏꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯅꯔꯁꯤ꯫ ꯑꯩ ꯁꯤꯕ꯭ꯔꯥ ꯅꯪ ꯁꯤꯕ꯭ꯔꯥ, ꯀꯣꯜꯂꯤꯕ ꯅꯍꯥꯛꯀꯤ ꯈꯣꯡꯁꯦ ꯃꯁꯤꯗꯗꯤ ꯊꯥꯗꯣꯛꯂꯔꯣꯍꯦ"꯫ "ꯍꯩ ꯄꯪꯒꯅꯨ ꯑꯉꯥꯡ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯎ꯫ ꯅꯍꯥꯛ ꯂꯩꯈꯥꯗ ꯊꯤꯟꯕꯤꯔꯝꯂꯒꯦ, ꯂꯩꯖꯍꯧꯔꯣ꯫ ꯅꯈꯣꯏꯒꯤ ꯎꯍꯩꯗꯨꯁꯨ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯠꯇ ꯍꯦꯛꯄ ꯂꯩꯇꯦ꯫ ꯃꯔꯝꯁꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦꯀꯣ"꯫ "ꯇꯨꯃꯤꯟ ꯂꯩꯌꯨ ꯎꯆꯦꯛ ꯍꯅꯨꯕ! ꯑꯩꯒꯤ ꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡꯁꯤꯅ ꯅꯍꯥꯛꯀꯤ ꯅꯈꯣꯡꯁꯦ ꯀꯛꯊꯠꯂꯒ ꯑꯩꯁꯨ ꯂꯩꯃꯥꯏꯗ ꯆꯣꯡꯊꯔꯒ ꯏꯇꯣꯝꯇ ꯁꯤꯖꯕꯁꯨ ꯉꯝꯃꯤ꯫ ꯃꯗꯨꯝ ꯇꯧꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯄꯥꯒꯤ ꯍꯩ ꯍꯨꯔꯥꯟꯕꯁꯨ ꯇꯣꯛꯂꯒꯅꯤ, ꯅꯠꯇ꯭ꯔꯥ? ꯍꯥꯏꯃ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯂꯔꯣꯏ꯫ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯩꯗꯤ ꯀꯣꯔꯧꯍꯟꯕ ꯅꯨꯃꯤꯠꯀꯤ ꯌꯦꯛꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯁꯨꯝ ꯌꯥꯜꯂꯒ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯈꯣꯡꯆꯠꯁꯦ ꯁꯣꯏꯗꯅꯃꯛ ꯊꯦꯡꯊꯍꯟꯕꯗꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯊꯣꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯩꯁꯥꯗꯣ ꯈꯖꯤꯛꯇꯪ ꯐꯪꯕꯗ ꯑꯩꯁꯦ ꯇꯥꯡꯒꯣꯏ ꯑꯣꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯆꯥꯛꯂꯕꯗꯤ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯁꯨ ꯁꯣꯏꯗꯅꯃꯛ ꯁꯤꯒꯅꯤ꯫ ꯑꯗꯨꯅ ꯅꯪ ꯂꯩꯍꯧꯔꯣ"꯫ "ꯐꯔꯦꯅꯦ ꯎꯆꯦꯛ ꯍꯅꯨꯕ, ꯅꯍꯥꯛꯅ ꯂꯩꯀꯣꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩ ꯌꯥꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀ ꯑꯩꯒ ꯑꯁꯨꯝꯅ ꯅꯣꯡꯊꯛꯇ ꯄꯥꯏꯔꯒ ꯆꯠꯂꯨꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯤꯌꯥꯝꯅ ꯀꯔꯝꯅ ꯊꯥꯖꯅꯤ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯁꯦ, ꯑꯩꯒꯤ ꯏꯃꯩꯁꯤꯗꯒꯤ ꯑꯁꯥꯡꯕ ꯃꯇꯨ ꯈꯔ ꯊꯠꯂꯣ꯫ ꯃꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛ ꯊꯥꯖꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯁꯦ ꯁꯣꯔꯥꯔꯦꯟꯒꯤ ꯃꯅꯥꯏ ꯒꯔꯨꯔ ꯍꯥꯏꯕ ꯎꯆꯦꯛꯇꯨꯅꯤ꯫ ꯑꯩꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯅꯁꯨ ꯅꯝꯕꯤꯅꯕ ꯂꯩꯇꯦ꯫ ꯐꯔꯦ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯇꯨꯗꯣ ꯑꯃꯈꯛ ꯃꯩ ꯊꯥꯔꯒ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯀꯧꯔꯛꯀꯗꯕꯅꯤ꯫ ꯃꯤꯠꯅ ꯀꯨꯞꯄꯗ ꯑꯩ ꯅꯃꯥꯡꯗ ꯂꯦꯞꯂꯔꯒꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯅꯪꯕꯨ ꯂꯩꯀꯣꯜꯁꯤꯗ ꯊꯤꯟꯕꯤꯔꯝꯂꯒꯦ"꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯊꯔꯛꯂꯒ ꯅꯥꯁꯤꯔꯕꯨ ꯂꯩꯀꯣꯜꯗ ꯊꯅꯝꯂꯦ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯑꯇꯤꯌꯥꯗ ꯄꯥꯏꯈꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯁꯨꯜꯇꯥꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯐꯝꯅꯥꯏꯕ ꯑꯃꯈꯛ ꯂꯩꯀꯣꯜꯗ ꯅꯥꯁꯤꯔꯕꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯈꯤ꯫ ꯎꯖꯥꯎꯗꯨꯗ ꯑꯃꯨꯟꯕ ꯎꯍꯩ ꯀꯌꯥꯃꯔꯨꯝ ꯇꯦꯛꯊꯕ ꯃꯈꯩ ꯄꯥꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯎꯖꯥꯎꯗꯨꯒꯤ ꯃꯈꯣꯡꯗ ꯅꯥꯁꯤꯔꯅ ꯂꯩꯇꯪꯒꯥꯏ ꯃꯊꯛꯇ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯥꯁꯤꯔꯕꯨ ꯍꯧꯗꯣꯛꯂꯒ ꯍꯥꯏ, "ꯃꯖꯥꯏꯕꯨꯡꯉꯣ ꯑꯇꯣꯟꯕ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯑꯍꯤꯡꯁꯦ ꯈꯥꯡꯂꯦꯗꯅ ꯂꯩꯃꯥꯏꯁꯤꯗ꯫ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯦ, ꯄꯥꯎꯁꯦ ꯅꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯇꯝꯂꯒ ꯈꯪꯍꯜꯂꯨꯔꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯄꯥꯎꯗꯨꯗ ꯁꯨꯜꯇꯥꯟꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯇꯥꯅꯕ ꯂꯥꯎꯊꯣꯛꯈꯤ꯫ ꯅꯥꯁꯤꯔꯅꯁꯨ ꯎꯆꯦꯛꯇꯨꯒꯤ ꯃꯔꯝꯗ ꯁꯨꯜꯇꯥꯟꯗ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯎꯍꯩꯗꯨ ꯁꯦꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯁꯨꯜꯇꯥꯟꯅ ꯎꯖꯥꯎꯗꯨꯗꯒꯤ ꯎꯍꯩ ꯍꯦꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪ ꯃꯉꯥꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯌꯦꯜꯂꯤ꯫ ꯅꯥꯁꯤꯔꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯕꯗꯒꯤ
ꯇꯥꯟꯊꯣꯛꯈꯤꯕ ꯃꯌꯥꯝꯕꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯀꯣꯅꯨꯡꯗ ꯀꯧꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡꯗ ꯃꯆꯥꯁꯤꯡꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯨꯜꯇꯥꯟ ꯃꯇꯝ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯂꯧꯃꯤ ꯑꯃꯈꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯨꯜꯇꯥꯟꯗ ꯀꯞꯂꯒ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯅꯥꯏꯅ ꯅꯨꯡꯁꯤꯅ ꯂꯣꯏꯖꯕ ꯁꯟ ꯃꯆꯥꯗꯣ ꯑꯗꯣꯝꯒꯤ ꯍꯧꯗꯣꯡꯅ ꯆꯦꯜꯂꯒ ꯄꯨꯕꯤꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯍꯧꯗꯣꯡꯗꯣ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ." "ꯀꯔꯤ ꯍꯥꯏꯕ? ꯑꯗꯨꯛ ꯆꯥꯎꯕ ꯅꯍꯥꯛꯀꯤ ꯁꯟ ꯃꯆꯥꯗꯨꯕꯨ ꯑꯩꯒꯤ ꯍꯧꯗꯣꯡꯅ ꯆꯦꯜꯂꯤ ꯍꯥꯏꯕ? ꯃꯁꯤꯕꯨ ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝꯂꯥ ꯅꯨꯄꯥ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯎ ꯇꯝꯂꯔꯦ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯍꯧꯗꯣꯡꯅ ꯑꯩꯒꯤ ꯌꯥꯎ ꯑꯅꯤꯈꯛ ꯂꯣꯏꯖꯕꯗꯣ ꯃꯀꯣꯛ ꯁꯥꯏꯗꯨꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯩꯕ ꯉꯝꯖꯔꯔꯣꯏ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯞꯂꯝꯃꯤ꯫ ꯁꯨꯜꯇꯥꯟꯗꯨ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯅꯈꯣꯏꯅ ꯇꯝꯅꯔꯤꯕ ꯄꯥꯎꯁꯦ ꯑꯩ ꯊꯥꯖꯐꯥꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯁꯨꯜꯇꯥꯟ ꯑꯩꯒꯤ ꯍꯧꯗꯣꯡꯅ ꯍꯥꯠꯂꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯁꯥꯁꯤꯡꯗꯨꯒꯤ ꯃꯃꯜꯗꯨ ꯄꯤꯔꯒꯦ꯫ ꯇꯧꯕꯇꯕꯨ ꯑꯔꯥꯟꯕ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏ ꯄꯨꯝꯕ ꯅꯤꯡꯊꯧ ꯑꯩꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤꯀꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯌꯥ ꯉꯥꯡꯅꯔꯤꯉꯩ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯈꯛ ꯅꯤꯡꯊꯥ ꯄꯥꯏꯔꯒ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯀꯞꯂꯒ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ꯫ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯤꯉꯩꯗ ꯑꯗꯣꯝꯒꯤ ꯍꯧꯗꯣꯡ ꯂꯥꯛꯂꯒ ꯏꯆꯥꯕꯨ ꯁꯥꯏꯔꯒ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯆꯥꯒꯤ ꯅꯤꯡꯊꯥꯗꯨ ꯄꯥꯏꯔꯒ ꯀꯞꯄꯤ꯫ ꯄꯨꯔꯛꯂꯤꯕ ꯑꯀꯤꯕ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯜꯇꯥꯟꯗꯨ ꯉꯛꯄꯗ ꯈꯝ ꯊꯦꯡꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯍꯧꯗꯣꯡ ꯇꯨꯕꯣꯟꯕꯤꯗꯨ ꯍꯧꯖꯤꯛꯃꯛ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯐꯥꯔꯒ ꯄꯨꯔꯛꯀꯗꯕꯅꯤ." ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯗꯨ ꯍꯧꯗꯣꯡ ꯐꯥꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯏꯀꯣꯟ ꯀꯣꯟꯕꯗ ꯍꯧꯗꯣꯡꯗꯨ ꯎꯃꯪ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯁꯨꯜꯇꯥꯟꯒꯤ ꯍꯧꯗꯣꯡꯗꯨꯗ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯆꯣꯡꯁꯤꯟꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯔꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡꯅ ꯎꯃꯪꯗꯨ ꯇꯝꯅ ꯍꯧꯗꯣꯡꯗꯨ ꯇꯥꯟꯅꯩ꯫ ꯎꯃꯪ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯧꯗꯣꯡꯗꯨ ꯍꯦꯛ ꯊꯦꯡꯅꯕꯗ ꯍꯧꯗꯣꯡꯗꯨ ꯅꯟꯗꯥ ꯍꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯤꯡꯆꯥꯕꯗꯨ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯅꯤ ꯈꯨꯗꯛꯇꯨꯗ ꯌꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯊꯧꯑꯣꯡꯗꯨ ꯎꯕꯗ ꯂꯦꯝꯍꯧꯔꯤꯕ ꯃꯅꯥꯏꯁꯤꯡꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯨꯜꯇꯥꯟꯗ ꯄꯥꯎꯗꯨ ꯇꯝꯃꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯗꯨ ꯌꯥꯝꯅ ꯂꯨꯔꯦ꯫ ꯅꯟꯗꯥ ꯍꯥꯏꯔꯤꯕ ꯃꯤꯇ꯭ꯔꯪ ꯍꯩꯔꯕ ꯍꯤꯡꯆꯥꯕꯗꯨ ꯑꯣꯟꯅꯤꯡꯕ ꯁꯥ ꯑꯣꯟꯕ ꯉꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯒꯤ ꯄꯥꯎ ꯇꯥꯕꯗ ꯁꯨꯜꯇꯥꯟꯗꯨ ꯂꯥꯟꯒꯤ ꯄꯨꯡꯁꯦꯜ ꯌꯩꯔꯒ ꯑꯀꯟꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯀꯌꯥꯃꯔꯨꯝ ꯁꯦꯝꯂꯝꯃꯤ ꯑꯗꯨꯒ ꯎꯃꯪꯗ ꯂꯥꯟꯗꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯟꯗꯥꯗꯤ ꯂꯣꯠꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯈꯣꯏ ꯍꯤꯡꯆꯥꯕꯗꯨ ꯐꯪꯗꯕꯗ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯥꯁꯤꯔ ꯅꯠꯇꯅ ꯁꯨꯜꯇꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯇꯔꯨꯛꯃꯛ ꯃꯀꯣꯛ ꯌꯥꯎꯗ ꯁꯅꯊꯣꯡꯗ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯨꯜꯇꯥꯟꯗꯨ ꯂꯥꯎ ꯈꯣꯡꯂꯒ ꯀꯞꯆꯩ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯋꯥ ꯑꯅꯥ ꯃꯤꯀꯠ ꯈꯣꯟꯖꯦꯜꯅ ꯄꯨꯝꯅꯤꯟ ꯍꯦꯛ ꯅꯤꯜꯂꯔꯦ꯫ ꯇꯟꯖꯥꯁꯤꯗ ꯅꯥꯁꯤꯔꯗꯨ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯑꯗꯣꯝ ꯄꯣꯊꯥꯕꯤꯌꯨ꯫ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯇꯔꯨꯛꯀꯤ ꯂꯃꯟ ꯁꯣꯏꯗꯅꯃꯛ ꯈꯨꯝꯅꯤ꯫ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯄꯤꯕꯤꯌꯨ꯫ ꯅꯟꯗꯥ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯠꯄ ꯉꯝꯂꯣꯏ." "ꯏꯕꯨꯡꯉꯣ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯠꯇꯦ, ꯅꯍꯥꯛꯇꯤ ꯑꯉꯥꯡꯅꯤ꯫ ꯅꯍꯥꯛꯁꯨ ꯆꯠꯈ꯭ꯔꯕꯗꯤ ꯏꯄꯥꯒꯤ ꯀꯅꯥ ꯂꯩꯔꯤ? ꯅꯍꯥꯛ ꯅꯠꯇꯅ ꯁꯥꯒꯩꯒꯤ ꯃꯩꯔꯥ ꯂꯩꯇ꯭ꯔꯕꯅꯤ꯫ ꯂꯥꯟꯐꯝꯁꯦ ꯏꯄꯥ ꯆꯠꯀꯦ." ꯃꯄꯥ ꯃꯆꯥꯅ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯂꯩꯃꯔꯦꯝꯕꯤꯁꯨ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯅꯈ꯭ꯌꯥ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯅꯥꯁꯤꯔꯕꯨ ꯊꯥꯖꯕꯤꯌꯨ꯫ ꯏꯆꯥꯗꯤ ꯄꯨꯝꯅꯃꯛꯇꯒꯤ ꯂꯧꯁꯤꯡ ꯍꯦꯟꯕ ꯏꯆꯥꯅꯤ꯫ ꯃꯍꯥꯛ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ." "ꯂꯩꯃꯔꯦꯝꯕꯤ, ꯀꯔꯤꯅꯣ ꯅꯍꯥꯛꯄꯨ ꯉꯥꯎꯔꯕ꯭ꯔꯣ? ꯅꯆꯥ ꯇꯔꯨꯛꯃꯛ ꯃꯐꯝ ꯈꯪꯗ ꯍꯥꯠꯄꯤꯈ꯭ꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯏꯆꯥꯁꯤꯗ ꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯍꯤꯡꯆꯥꯕꯗꯨꯒ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯅꯤ?" ꯑꯁꯨꯝꯅ ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯊꯣꯏ ꯋꯥꯅꯔꯤꯉꯩꯁꯤꯗ ꯅꯥꯁꯤꯔꯗꯨ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯂꯣꯏꯕꯗꯒꯤ ꯁꯨꯜꯇꯥꯟꯕꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ." ꯁꯨꯜꯇꯥꯟꯗꯨ ꯍꯟꯗꯛꯇꯤ ꯀꯞꯂꯒ ꯃꯆꯥꯕꯨ ꯀꯣꯜꯂꯤ꯫ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯣ ꯍꯥꯏꯔꯒ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯅꯥꯁꯤꯔꯅ ꯂꯥꯟ ꯊꯣꯛꯈ꯭ꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤꯗꯨꯗꯤ ꯂꯩꯃꯥꯏꯗ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦꯗꯣ꯫ ꯅꯥꯁꯤꯔ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯅꯟꯗꯥ ꯍꯤꯡꯆꯥꯕ ꯊꯤꯕ ꯊꯣꯔꯛꯈꯤ꯫
ꯃꯈꯣꯏꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯔꯒ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯟꯗꯥꯒꯤ ꯂꯩꯐꯝꯗꯤ ꯐꯪꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯦ꯫ ꯃꯊ꯭ꯋꯥꯏ ꯋꯥꯔꯕ ꯅꯥꯁꯤꯔꯗꯨ ꯎꯆꯦꯛ ꯒꯔꯨꯔꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯃꯇꯨ ꯑꯃꯈꯛ ꯃꯩ ꯊꯥꯔꯒ ꯒꯔꯨꯔꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯒꯔꯨꯔꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯇꯤꯌꯥꯗꯒꯤ ꯂꯥꯎꯊꯔꯛꯈꯤ꯫ "ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯅꯟꯗꯥ ꯍꯥꯏꯕꯗꯨ ꯆꯤꯡꯗꯨꯒꯤ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯎꯃꯪꯗꯒꯤ ꯁꯥ ꯑꯃꯈꯛ ꯐꯥꯔꯒ ꯍꯨ ꯇꯩꯁꯤꯜꯂꯨ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯊꯝꯃꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯕꯨ ꯅꯍꯥꯛꯅ ꯃꯥꯌꯣꯛꯅꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ." ꯒꯔꯨꯔꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯅꯥꯁꯤꯔ ꯂꯝꯑꯣꯛ ꯑꯃꯈꯛ ꯐꯥꯔꯒ ꯍꯨ ꯇꯩꯁꯤꯜꯂꯤ ꯑꯗꯨꯒ ꯅꯟꯗꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯄꯨꯜꯂꯒ ꯊꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯅ ꯅꯟꯗꯥꯗꯨ ꯍꯨ ꯌꯥꯎꯕ ꯂꯝꯑꯣꯛ ꯆꯥꯔꯨꯕꯗꯒꯤ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨ ꯆꯤꯡꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯅꯟꯗꯥ ꯍꯤꯡꯆꯥꯕꯒꯤ ꯃꯁꯥꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯥꯁꯤꯔꯒꯤ ꯃꯊꯧꯅꯥ ꯑꯁꯤꯒꯤꯗꯃꯛ ꯁꯨꯜꯇꯥꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯅꯈꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯍꯜ ꯑꯣꯏꯔꯕ ꯁꯨꯜꯇꯥꯟꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯅꯥꯁꯤꯔꯗ ꯃꯍꯥꯛꯀꯤ ꯀꯣꯛꯀꯤ ꯂꯨꯍꯨꯞ ꯂꯧꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯎꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯧꯕ ꯁꯨꯜꯇꯥꯟ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒ ꯁꯤꯡꯍꯥꯁꯟꯗ ꯐꯝꯍꯟꯈꯤ꯫